ꯑꯩꯒꯤ ꯋꯥꯔꯦꯡꯒꯤ ꯃꯃꯤꯡ ꯅꯣꯡ ꯉꯥꯜꯍꯟꯅꯤꯡꯗ꯭ꯔꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯁꯣꯟꯕ ꯄꯨꯟꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯨꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯑꯋꯥꯕ ꯋꯥꯔꯤ ꯑꯇꯥꯕ ꯑꯎꯕ ꯀꯅꯥꯒꯤ ꯁꯣꯟꯊꯍꯜꯂꯕꯁꯨ ꯊꯃꯣꯏꯕꯨ ꯑꯋꯥꯕ ꯀꯣꯛꯅꯅꯕꯒꯤ ꯄꯥꯝꯕꯩꯗꯤ ꯄꯤꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯏꯪꯂꯕ ꯅꯤꯡꯊꯝꯒꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯃꯗꯅꯤ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯑꯊꯥꯕ ꯂꯩꯆꯤꯜ ꯃꯄꯩꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯕꯨ ꯅꯝꯁꯤꯟꯗꯨꯅ ꯍꯦꯛ ꯃꯔꯩ ꯍꯤꯡꯕꯒꯤ ꯂꯥꯟꯐꯝꯗ ꯏꯕꯦꯆꯥꯎꯕꯤ ꯅꯣꯡꯃꯇ ꯃꯣꯃꯣꯟ ꯅꯣꯛꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯐꯝꯃꯤꯟꯅꯗꯨꯅ ꯅꯣꯛꯆꯕ ꯐꯪꯈꯤꯗꯕ ꯀꯨꯏꯔꯦ ꯃꯆꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯅꯣꯡꯃꯇꯁꯨ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯈꯤꯗꯦ ꯍꯣꯕꯦ ꯍꯣꯕꯦ ꯏꯔꯨꯖꯔꯒ ꯂꯥꯏꯕꯛꯇ ꯂꯩꯁꯥ ꯑꯃ ꯅꯝꯁꯤꯟꯗꯨꯅ ꯆꯦꯟꯅ ꯏꯪꯈꯣꯜꯒꯤ ꯃꯇꯣꯜꯗ ꯁꯔꯛꯀꯤ ꯆꯤꯗꯥꯏ ꯑꯣꯏꯔꯞꯅ ꯁꯥꯔꯤꯕ ꯍꯣꯇꯦꯜ ꯃꯆꯥꯗꯨꯗ ꯊꯣꯔꯛꯇꯨꯅ ꯆꯥ ꯂꯣꯟꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕꯇ ꯉꯥꯏꯔꯤꯕꯅꯤꯅ ꯏꯕꯦꯆꯥꯎꯕꯤ ꯍꯣꯇꯦꯜꯒꯤ ꯃꯅꯨꯡꯗ ꯇꯜ ꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯟꯊꯣꯔꯛꯏ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ ꯊꯣꯡꯗꯨꯗ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯗꯨꯅ ꯏꯕꯦꯆꯥꯎꯕꯤ ꯆꯥ ꯂꯣꯏꯗ꯭ꯔꯤꯕꯔꯥ ꯅꯪꯕꯣ ꯊꯣꯡ ꯍꯥꯡꯂꯣꯗꯅ ꯑꯣ ꯈꯨꯂꯥꯡꯈꯥꯡꯁꯤꯗ ꯑꯣꯟꯊꯣꯛꯄ ꯃꯤ ꯑꯃ ꯍꯦꯛ ꯂꯥꯛꯏꯗ ꯍꯟꯖꯤꯟ ꯀꯧꯔꯛꯏ ꯏꯕꯦꯆꯥꯎꯕꯤ ꯆꯥ ꯊꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯪꯕꯣ ꯊꯣꯡꯁꯦ ꯍꯥꯡꯂꯣꯅꯦ ꯏꯕꯦꯆꯥꯎꯕꯤ ꯇꯥꯔꯦ ꯇꯥꯗ ꯍꯥꯡꯖꯔꯒꯦ ꯏꯕꯦꯆꯥꯎꯕꯤꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯨꯔꯦ ꯀꯗꯥꯏ ꯆꯥꯗꯣ ꯑꯃꯠꯇ ꯍꯩꯔꯛꯂꯣ ꯄꯥꯎꯆꯦꯗꯤ ꯀꯗꯥꯏꯗ ꯂꯩ ꯇꯥꯗ ꯈꯔ ꯉꯜꯂꯤ ꯄꯥꯎꯆꯦꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯌꯨꯛꯀꯤ ꯃꯊꯪ ꯐꯨꯖꯤꯟꯅꯔꯛꯄꯗ ꯏꯕꯦꯆꯥꯎꯕꯤ ꯃꯀꯣꯛ ꯉꯥꯎꯖꯩ ꯄꯨꯡ 9-10 ꯇꯥꯁꯤꯜꯂꯛꯄꯗ ꯈꯔꯗꯤ ꯀꯣꯝꯊꯔꯛꯂꯤ ꯇꯣꯝꯄꯣꯛꯅ ꯇꯞꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯥ ꯄꯨꯄꯨꯅ ꯑꯩꯒꯤꯗꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕꯤꯔꯅꯤ ꯍꯥꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯆꯦꯆꯦ ꯈꯣꯏꯗꯤ ꯗꯣꯝꯆꯥꯒ ꯕꯖꯥꯔ ꯆꯠꯈꯤ ꯐꯤ ꯂꯩꯕ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯃꯃꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯃꯥꯅ ꯑꯩꯈꯣꯏꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯁꯤꯀꯣ ꯏꯕꯦꯆꯥꯎꯕꯤꯅ ꯆꯠꯀꯅꯤ ꯑꯩꯈꯣꯏꯁꯨ ꯁꯦ ꯇꯜ ꯆꯥꯔꯣꯁꯦ ꯆꯦ ꯑꯃꯗ ꯇꯜ ꯑꯃ ꯍꯥꯞꯂꯗꯨꯅ ꯇꯣꯝꯄꯣꯛꯇ ꯄꯤ ꯏꯕꯦꯆꯥꯎꯕꯤ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯏ ꯃꯃꯥ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯑꯩꯒꯤ ꯈꯨꯗꯩ ꯐꯗꯤ ꯀꯗꯥꯏꯗ ꯊꯅꯝꯕꯒꯦ ꯇꯥꯔꯕ꯭ꯔꯥꯅꯦ ꯅꯪꯕꯣ ꯏꯕꯦꯆꯥꯎꯕꯤ ꯆꯥꯛ ꯊꯣꯡꯅ ꯅꯤꯅꯤ ꯄꯥꯟꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯂꯩꯔꯝꯕꯅꯣ ꯃꯍꯥꯛꯅ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯃꯆꯥꯁꯤꯡꯒꯤ ꯆꯠꯅꯤꯡꯕꯒꯤ ꯈꯣꯏꯔꯥꯡꯖꯕ ꯀꯣꯛꯍꯟꯕ ꯉꯝꯖꯗ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄꯗꯣ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯥꯔꯛꯏ ꯑꯩ ꯂꯥꯛꯆꯔꯦ ꯃꯣꯏ ꯕꯕꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯔꯥ ꯅꯪꯕꯣ ꯊꯦꯡꯂꯦꯗꯅ ꯂꯣꯏꯔꯦ ꯍꯣꯇꯦꯜꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯆꯥꯏꯊꯕꯤꯔꯣ ꯑꯩ ꯆꯥꯛ ꯊꯤꯖꯔꯝꯂꯒꯦ ꯏꯕꯦꯆꯥꯎꯕꯤ ꯈꯨꯗꯩ ꯄꯤꯔꯝꯂꯒ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤ ꯒꯣꯕꯔꯙꯟ ꯄꯨꯖꯥꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯌꯨꯛꯀꯤ ꯏꯕꯦꯆꯥꯎꯕꯤ ꯂꯥꯏ ꯈꯨꯔꯨꯝꯖꯅꯕ ꯁꯦꯝ ꯁꯥꯖꯔꯤ ꯀꯥ ꯑꯃꯗꯅ ꯔꯥꯙꯥꯃꯅꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯅꯅꯕ ꯏꯟꯅꯅꯕ ꯐꯤꯔꯣꯟ ꯌꯦꯡꯗꯨꯅ ꯐꯖꯩ ꯐꯖꯗꯦ ꯉꯥꯡꯅꯔꯤ ꯃꯔꯛꯇꯨꯗ ꯇꯣꯝꯄꯣꯛ ꯌꯥꯎꯔꯨꯔ ꯃꯥꯜꯂꯦ ꯃꯟꯗꯣ ꯃꯆꯥꯅ ꯈꯣꯜ ꯀꯜꯂꯞꯅ ꯁꯦ ꯇꯣꯝꯄꯣꯛ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯆꯌꯦꯠꯅꯈ꯭ꯔꯦꯗ ꯈꯔ ꯆꯠꯊꯣꯛꯎꯁꯦ ꯇꯣꯝꯄꯣꯛꯅ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯗꯣꯝꯆꯥ ꯑꯩꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯉꯤ ꯑꯩꯈꯣꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯨꯛꯇ ꯆꯠꯇꯦ ꯗꯣꯝꯆꯥ ꯆꯦꯆꯦ ꯁꯅꯥ ꯑꯩꯁꯨ ꯆꯥꯛꯀꯧꯕ ꯄꯨꯕꯤꯌꯨ ꯇꯟꯖꯥꯗꯨꯗ ꯔꯥꯙꯥꯃꯅꯤꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯏꯆꯦ ꯑꯉꯥꯡꯁꯤ ꯈꯔ ꯀꯧꯊꯣꯛꯄꯤꯌꯨ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯔꯦ ꯏꯕꯦꯆꯥꯎꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯋꯥꯍꯩꯗꯨꯗ ꯃꯆꯥꯕꯨ ꯀꯧꯖꯩ ꯇꯣꯝꯄꯣꯛ ꯂꯥꯛꯑꯣ ꯃꯃꯥꯒ ꯂꯥꯏ ꯈꯨꯔꯨꯝꯂꯁꯤ ꯕꯕꯥꯅ ꯁꯥꯕ ꯁꯟꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯂꯥꯛꯑꯣ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯃꯃꯥꯅ ꯀꯧꯕꯗꯣ ꯊꯣꯏꯅ ꯈꯣꯏꯖꯪꯂꯨꯗꯦ ꯃꯥꯡꯒꯣꯜ ꯐꯝꯃꯦꯟꯗ ꯐꯝꯂꯤꯕ ꯃꯄꯨꯕꯣꯛꯇ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯏ ꯄꯨꯄꯨ ꯑꯩꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕ ꯆꯠꯁꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯅꯅꯕ ꯆꯥꯎꯕꯅ ꯃꯁꯨꯕꯨ ꯊꯦꯝꯖꯤꯟꯖꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯔꯨꯗꯧꯔꯤꯕꯅꯤ ꯆꯣ ꯏꯁꯨꯗꯤ ꯃꯔꯝ ꯑꯣꯛꯄꯅꯤ ꯃꯃꯥꯒ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯨꯔꯣ ꯆꯠꯂꯣ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯪꯒꯣꯜꯖꯥꯎ ꯑꯃꯗꯤ ꯏꯕꯦꯆꯥꯎꯕꯤ ꯋꯥ ꯉꯥꯡꯅꯗꯅ ꯃꯤꯠꯆꯥꯅꯩ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯪꯒꯣꯜꯖꯥꯎꯅ ꯇꯣꯝꯄꯣꯛꯄꯨ ꯂꯧꯁꯤꯜꯂꯨꯏ ꯊꯦꯝꯗꯨꯅ ꯆꯥꯎꯕꯅ ꯐꯝꯃꯦꯟꯗ ꯐꯝꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯕ ꯇꯥꯏ ꯏꯃꯧꯁꯥ ꯅꯈꯣꯏꯁꯨ ꯅꯆꯥ ꯃꯤꯆꯥ ꯈꯥꯏꯐꯗꯦ ꯑꯇꯣꯞꯄꯁꯨ ꯅꯠꯅꯗꯦ ꯆꯠꯐꯝ ꯂꯩꯇꯗꯨꯅ ꯃꯇꯧꯖꯔꯤꯕꯅꯤ ꯈꯔꯁꯨ ꯃꯄꯨꯕꯤꯌꯨꯅ ꯀꯩꯗꯧꯕꯒꯦ ꯃꯆꯦꯁꯤꯡꯒꯤ ꯃꯔꯛꯇ ꯃꯌꯥꯎꯖꯅꯤ
Makubokki wafamdo loidringai Radhamani na khol kalapna khumlai baji ningol chakaubabu phagiro khongtek mitang pomba khomlaga pugadrane aibo matam sida phije chakcha dakhinagi hidanaraba matam sida aibu wafam sida phattabi ama mukta hanbire ningon chakaubaga chattabi toktuna ai phamungda hiptuna laithokani khangde ehak imung sigi satnabi ase taseng na hinadre ngangla dona konthonglomda thokki Radhamani do awa nungai sada leitabana makhal amani numit asibu karigidamak leirambano aikhoigi iraksida ima ipa ibung upa leijadabi ehakna numit asida kayada tusone hingjaba madom kapchai ibesawbido hiyangai nong mapanba Govardhan pujagi ahingdo mathanungda masa anibu setna konjaduna leptaba pirang marakta wahang kaya hangjakhi singtam ani ningol chakauba Organization kayana sahi khudingi leptana pangthokpagi paudi matajai adubu nongmatasu aikhoigumba kayagi maphamdadi minungsi uttuna sakaubagi sabau amatta phawba phangba leite masina karamba makhalgi oibajatno wahang kaya matom tahangjai minungsiga loinana laklaba sebau amatangdi isa anigi punsida haraujana momon nokchaba matawdo hek ujaningbani amuk sukapsei ibesawbi lairabagi waraba thamoibu khangbiba kanabu leitre taibang sida madom waraujei ahingdo haukraba langjin chingthoktuna mikup amatta su tungkhide wakhalgi ipakta iraknai apokpi mamana taibang thadoklamdai luhongba tha ani pharakpada laibak thiba lambigi accident amada leikhidabi mamana siramdaida ibesawbigi khutputse na pairaduna haikhibado ngasi su kaungamdri mamana leitraba matamda nabung nokpa kana sulaijadraba nangna hiyangagi ningon sakaubana lakpada napam lamdamda nangbu kanana su okpiroido ima se sidi sining kidreda isagidama khanbada khonthang kayana yaireba ibe chawbigi napado awaba oikhi ahingdo adubu ahingdo nongal hanninkhide oihanninkhibani nongan khidraba ahing ama amam angan sinabagi pombi sekla kayagi khonjelna thenglere ibe chawbigi hakchangda nungaina tungkhul taliba kanagi hakchangda kanagumbana thengduna hudok-lakpagum usi oyagi shawumna thenglarabada phuk haugatli ibe chawbi maigai khuding pumlang langnai Radhamani shu masa singa sakauba satnanaba keraduna thorai phajin banang haudraba tompokna parap chenthokiduna domsa sese aisulake ningol chakauba ibe chawbina machabu tanaduna phajinjei aikoi su satoini lao mamagi makhut pathadatuna mando masagi manakta muksen sinki domsa aisulake masi anina tompok lehauro horen halakpada asapot purakke makhut hairaduna bye hairam laga gari kakhattuna phangki karibu khalaklabano khangde tompokto makhut masado thangatladuna machinda bye masi singda makhut masado hairaduna lephauki konthong masida hauriba akangba hainau pambida ngaraduna ngasi ningol chakauba numita harauna nokna mama masa sing punna satminabado makhut masado na makhadangda sauraduna ningaidana yengduna lehuba tompok ki phibambu punamok mukahna khurumjari